mayam bukuramjari masih kita topik asi lak liba Agus ki tarik tara kan dithuai Thasi na haina sukhana ba Thasu haina sukhana ba Numitta Kari khongchatta kogi degree se kogi chap manana laiminnarakpa timing haitare aduga Numitta adagi Prithvi ki khongchatta oiragana mu mayadana tha leraga Numitta Prithvi ka sina matai da laibagi timing haitare 180 degree da di adum oiba straight line da di adum ta ka do adubu position da kitang khetna ba haitare Purnima jigi ko position jiga adagi Thasi habagi position jiga Purnima hajina Prithvi sina mayai la ka do ni aduga Thasi hajina tha sina mayai da la ka do ni Numitta Prithvi ki marak sita adu si ani jigi marak se ta ba timing se kogi karkat rasi haidana ta lairiba mafam asida tai adu karkat rasi habagi mafam sida Thasi haibagi pungpham timing se 2 August ki tarik tara ni thoi sida ta ba sida koina kari kana bala hobu yabage habadu mayam da kitang thamjage tarik tara ma thoi ko August ki tarik tara ma thoi se tara ma thoi songsilak ba train thoi ko tara ma thoi train thoi lon na ba sigi timing se kogi juk anauba ama hauba haiba aduki malem Prithvi gi oina niko spiritual gi oi di natre spiritual gi di natre Prithvi gi oina haitare kogi hanadi kogi spiritual gi ba kogi ida kogi dimension na topa mada kogi juksti sanction ba haukrabni adu Prithvi gi oina mami tarak kada ba timing se Prithvi gi khongchat sida la ise August ki date 11 digi haurabani 2026 ki sida juk anau hauba haitare sida phata hauti leiba leitaba khangde adu anau bu juk ama hanagi du satna roi da anau bu juk ama lakpagi langdai haubu numise August ki date 11 si oir maramdi masigi numisida kogi san sigi mogi transit ta haitare na kogi karkat rasi ji singni mama ni magi quality ji ima konduna kondu malam ima na hainarise ani sing ka sumari lena ba adagi wadida stella riba grahaji che sanne moon ne budane kogi Jupiter ne sigi mari se sanction ban numit oe bu punnan lemina adu sigi ahum sigi mari sina combination ta ba numit habse pakna phangda bane bisi juk jukaya gi matung in haitare sumaina adu su pusya na haiba thom saksida ta ba makoi mari punjalaga pusya haiba kogi moon sina pusya haiba numit sida ta ba timing sida kogi karkat haiba rasi sigi manung sida ta ba timing habse ngarang date 11 August haitare ngasi haitare hayeng ko ngasi ada August ki date 12 ki manung jamugi combination timing leijari ko si timing ta ba se juk orak pa matam sida sigi thoim sak sigi manung sida tarakan ne suma combination ta je handaki 2026 ki August ki date 11 se tai sigi maram sida itongan na topic amo ina samjarake adubu kogi graha tarik taragani thoi sida kogi calendar da su adum irangani ko Wednesday nimit ni 2026 ki eda surya grahan ju laibane surya grahan ji India da di uroi adna udawlina aduada tawwa yaba da karim laitre aduna topa country da di surya grahan adu Prithvi da di adugi surya grahan gi hetare solar eclipse haitare si thokpon oibnina effect kara de dum phangduina adubo ko India gi oina di kichu kaidre tadramnina aduna sida magi pura iba timing haje pusya and then mathang gi jana mo aslesha hariba thom sakshi gi mo pura kadoina aduna main oina full focus se kogi Thasi gi nungdang ahing haitare numichu oidu nungdang su oibagi timing se aslesha hariba thom sakshi gi ma khamanung sida ta doine ba masi nimisida masi timing sida ikona Kari Touhouba yabage aduga magi pungsing sina tarik 13 haje trai thodi dum change ko kogi tarik on bujidi pung 12 gi matung trai thoi gi ahing gi pung trai thoi gi matung dagi dum date change tawna kogi date 12 ki ahing haitara ayuk haiduni ko adum am da pung amaga mine yakhida pung ani haitari ani gi maya adai dagi adum kogi Thasi gi pungphom se dum hauraga date 12 la date 12 gi ayuk to la ko ayuk din nungdil la nungdang la adagi nungdarom nungdang la adagi nungdang dugi pung
23 ne ko 23 wita de 11 ga tarik minute manga pung trama thoi ga minute manga nung dangi sigi si phaw sida khigi thasi gi ahing thasi gi numit amade nung dang animak se tarik 12 agast se chapchan tari ado masidi sida ade karkara sisu abni na khigi combination je lekhna kari tauhouba yabage have matam sida karkara si hasidi ising gi rasini ising sidi koi malem ima ising yaudna koi body jisu 70% ising na hairabina ising yaudna koi hingba ngam pote aduna ising ski mafam oire adigi ima haibagi quality ju senba ado malem haibagi malem sida puriba lai haitare kari lai na tum koi kuman haikane kuman ibthau haikane tu khom pu ibthau ju kuman ibthau de lakane do mai mafam gi matung na magi maming onja bai wani ado average oina haitare koi common oina khangna da tu khom pu ibthau malem puriba lai haisi mane bako ana malem sida puwat lai sima oi amagi energy je full fukat pa timing oi sinumi se adana ikoina tu khong pu gara khoi tu khong pu ba je khoi lairam tilam ta ba kaina haina budugi wari da lak do ni ko link se leina ga do ni do lairam lam ta gara tar gara masinumi si di malem ji gi oina malem ji puri ba energy se na ga nam san do na lairam ba mayam gi fukat pa gi numit oi ra ni hairene ado oi ba timing ta rabni na sida sun moon sigi obe energy je ai khoi haksang da su namam ba leram ba phatau thi mayam leram ba mayam si khoi phuka chaw ngam deno kai ngam malem ha siga ai haksang siga chap pa nei magi quality done khoi na sara ga khoi pal malem ji thole posin sara hingun ne khoi body je khoi gi malem sin haina adana malem du puri energy je ai haksang de puri energy chap pa nei dana sida ising de kat ka do ni ko ising de kat pa je thar koi chahok cheng mu do kitang khara la ton amada na ton la che to su ko su kai de the tharo hi gok machu blue gi je si amamam hapiraga chandi ma hapiro adagi lai tharo gok machu na duga la tonam da koi gi chahok cheng amu busina si ka kitang kha kacharaga koi turian oi bi ai ko na pukhi obe adai da thadabio matam da pukhi mapan or gana pukhi mapan da maira ma du ma maira me kru ma langbiro adagi turian mapan da maira me kru ma langbiro masi ko ba korok sida haitare ko gi pa gi da mata ima gi da mata ne ngam jabi butho event gi da tane na hana ngam jaba khara ngam jaba sahausiang amu bune pallo budum sahausiang amu ne tharoi ko machu ne adu chandi si yaw ga la tonam da yaw ne kachari sisina apen boyro koi oiraga koi samu haksang so ki haksang da su ko koi yum da lairiba mi sing du gi haksang da su amatang kalaga yani ko dum sida ana ai lairam ba phatau ti lairam ba tar ju ngasi ko bu ko du gi ko po ojarage na harga sing da thada biu adam yum du gi mi among gi amam tau bu gi mathau ta di sida amatang tar ga yum du na mai mi yum du gi mi sing du gi maming do habiyo magi su haiba maming do loi pan biro aduga sing da thada biu hamade thamane thamaga singda thadadringa thamaga maira du katlaga hana hajaga doini ko hajaba lore ha kanda singda hajigi kino se chahok sing tatraga la do plo thada bi doini ko maira de le horane dum aduga turian ju leitaba ising ju leitaba ka tar pukhi su leitaba adi chatpa du farak tawa du ta de kari tawda gi ha ta de khoi compact kumba khara chawom dan ising khara haibiro singkara haibiraga adu to turian ni natra pukhi ni haina khallaga koi mairam du man nakan da thara ate do thadabiyo du ngatang dum thambiyo haikta hai thabaga haikta hai do pudi tawbiru no ko matam khara dum bunga ham pungama hore nu dawram bu thamju dum kaisu kai de ko si je masi timing hai tare ko ahing gi pung tarik train thogi ahing gi pung ani hai tara ayuk ki pung ani ada dagina pung nungdang gi pung 38 minute manga nungdang gi sibuk manung sida si katna ba to ayuk nungtin nung thang kaim ta leite madagi mapan da kapiraga koi manung da na la koi lain thau da chawk seng se kitang katpiyo chawk seng je lam sem da hapaga aduga la lain thau gi katpadu di ayuk ti katpo gana adum thambiro horen nung dang waram ta nungala ga lok thoju kusu kaite aduga mapan gi ising da thadabaduna tum thadara krasu adugi de timing ayuk nung din dan to su yare aduga
ꯂꯥꯏꯟꯊꯧꯗ ꯆꯥꯛꯍꯥꯎ ꯆꯦꯡ ꯑꯃꯨꯕ ꯆꯥꯛꯍꯥꯎ ꯆꯦꯡꯁꯤꯗꯗꯤ ꯊꯔꯣ ꯑꯗꯨꯗ ꯌꯥꯎꯔꯔꯣꯏ ꯑꯗꯨ ꯃꯄꯥꯟꯒꯤꯗꯨꯅ ꯊꯔꯣꯒ ꯆꯥꯟꯗꯤꯗꯨꯒ ꯍꯥꯞꯄꯒ ꯊꯥꯗꯕꯤꯕ ꯃꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯧꯕꯤꯅꯨ